Kakching District Commando amadi Kuntra Suba AR Pangaltabigi COB Major Prasan Yaubak Combined Team amana Langmaidong Awang Laikai Thong Manaktagi KCP Noyon gi Active Cadre ahum Fabangam le hairi Farabam Yoy ahumadu Palel Maning Laikai dagi Laikhuram Sanatomba Elias Mani Chahi Kunmari Apokpagi Maming Jiten Thobal Charangpat Nepra Company dagi Haikruzam Dines Chahi Kunmathoi Apokpagi Maming Laikhidraba Janeshor amadi Moirang Chingkha dagi Tongbram Nganthoiba Chahi Kunmathoi Apokpagi Maming Laikhidraba Santani Miyoi ahumasi Thobal amadi Kakching District Laiba Lainga ki thabak tawba amadi businessmen singdagi sell demand tawbada chenaba miyoi singni hairi Makhoi ahumasi loan thingkhraba lalhoglup asigi self-style commander K Roni Maite gi maghada yaurakpani Miyoi ahumasidagi mobile phone ahum KCP Noyon gi mingda leiba letterhead ahum amadi Hyundai i20 Esta ama fagat pangamki hairi Miyoi ahumasigi mathakta maghata investigation chathanabagidama Waikhong Police Station da case amasu register tawre hairi